Ngarang AYUK SHAKHANGDABA POROMPAT Police Station KONBA NONGMEIBUNG RAJBARI Land No. 1 da LEIBA NONGTHOMBAM MUNINDRO gi Yumda bom Thamjillambagi Thouong ado Yaningdaba Phongdoktuna Wakat Meepham Chathakhre. NONGMEIBUNG Women's Maira Paipi Association asilaga famkiba Wakat Meepham aduga mari leinana NONGMEIBUNG Women's Maira Paipi Association gi General Secretary Mutum Subita na hai ngarang SHAKHANGDABA singna NONGTHOMBAM MUNINDRO gi Thongalda mapangal leiraba bom ama Thamjillambagi Thouong ado NONGMEIBUNG Women's Maira Paipi Association na kanba maungda condemn tawe mi kungna taba yumlakta bom thamjinduna ki khangpibagi thabaga se matungda amuk hana tawbigano wathok leiraga shu wari sharaga loisinna ba hotna minase waroisin purakpa ngamdragana laikai gi maira paibi singda pau pibiyo madugi tekchak sing laikai gi maira paibi ima singna lauraga wari sagane madunatadana bom thamjinduna ki khangpibagi thabag aside makhata na tawbigano aikoi pumnamak maitai macha ngaktane wari sanaraga loisinsi haina mahakna makhata na phongdokke Karigumba ichasingchina moigi apamba leiragasu khoida pau khanghandira u khoyauna madu santai namba hotnajage matungdadi sugumba thabakse khoi ina icha ngatani jil ina ngatani khandiraga sugumba thabakse yarige tawbidanaba aduna yaragadi sigumlaba thodo ase yumlakta leiriba mayamse loina pakhatnadana tawribase matungdadi thoan biganu irenjana wari sanaraga yanaba ma porachi